Waqf Board Manipur na Chaleiba Madrassa Modernisation gi Makha Da Leiba School Madrassa MSA Manipur na Yeksinkhre. Minority Students Association MSA Manipur na Waqf Board Manipur na Chaleiba Madrassa Modernization gi Makha Da Leiba School Madrassa Khelakong Khongjil High School amadi Madrassa Jamia Khadijatul Kubra anida yengsinba chalubada Khelakong Khongjil High School da regular oza kuntaret leibada oza home absent oiramki apunba oina school asida oza kuntrataret leiramki Rhymes ki oza mari amadi Hindi ki oza ani punna makhoi taruk asina board member Waqf Board Manipur na manungda DPC tauduna khanbani hairaki loinana laikai adudagi staff mari amasu school adugi vice principal na thamlamki Khelakongda leiba Madrassa Jamia Khadijatun Kubra dasu yengsinki hariba madrasa asidasu regular oza taret private ki oza taret yauna punna oza kun mari leiramki basida regular gi oza taret asigi manungda oza ani khaktamak leiramki oza manga amana lamla mali haiduna declaration form thazilaga laikre haina Madrasa asigi principal na hairaki. Hairiba madrasa asidasu madrasa adugi principal na laikai adudagi private oza taret hapsinduna school adubu chalai hauri. Masida MSA Manipur na thamjaningliba wafamdi advertisement taudana notice thoktana Waqf Board Authority na narolda kaigidamakta rhymes yoza mari amadi Hindi gi anibu hapchin libano haiba wafam asini. Loinana Waqf Board Manipur gi Makha Da Leiba school da private ki oza matau kamaina come down hapchin bano haiba asini aduga Madrassa Jamia Khadijatul Kubra asidana karigidamak chatpa ngamnaroidaba oza sing thabano aduga makoi sing adubu action athubada Waqf Board Authority na hauzik fauba lawbi dabida tumina laithokpagi maramna karino Waqf Board Manipur na Chaleiba Madrassa Modernization gi Makha Da Leiba school madrasa sing asi niyom chumna tawde haibadu masina takle maramaduna athuba matamda asoiba sing asi authority na action lawgadabani masida January ba board member sing amadi Chairman yauna lebak miyamda sengdok warol thamgadabani loinana makhatana Waqf Board Manipur gi Makha Da Leiriba school madrasa sing yengsinkhigani haina MSA gi president PS Idris Ahmed na fongdorakli Waqf Board ki akhoi gi Madrassa Modernization gi Makha Da Leiba school amadi madrasa sing yengsan bagi khongchat atpai ngasi se Khelakong Khongjil High School amadi akhoi gi Madrassa Jamia Khadijatul Kubra Haiba Madrasa amadi school asi yengsin laksawadi lakpasida ahan ba koina Khongjil High School la thengna jarak pase regular gi oza kuntaret lei oza kuntaret tu da oza khara am absent oi aduga aikoi ki private da haiba tare aikoi ki contract basis da haira su dum yaba podi rhymes ki oza mari yema moina tongan ne amni aduga Hindi ki oza ni ma moi niaga advertise taudana naron hapsat laga leram bagi mami tai moi je kamaina happy no ne MSA na hangjaba matamda makhoi sing asi board member sing na haminara kan khallaga hapapane na akoi gi authority da thambiri ai ta school authority na akoi thambiri ai ta taseng na akoi na haijaning isi school lama gi Waqf Board ki school lama gi Makha Da Waqf Board akoi gi Madrassa Modernization gi Makha Da Leiba school amada oza hapada atau kamaina kam da advertise tawdana notification tawdana DPC tawdana Salami bano haisi kasi han thamjani si aduga private oina moi gi sita oza mari ema ga sulera puno oza tara si moi management dagi tawraga tolo pi na su maina hairi eba aji tawring mo do Waqf si tawba man bagi mami sauna tari aduga akhoi gi Madrassa Jamiatul Madrassa Jamia Khadijatul Kubra hariba asidana akhoi gi oza akhoi school ase full lakhat pasu oidri hai school ase akhoi Makha Da Madrassa Modernization gi Makha Da leiraga oza tare thabira akanda oza mangana akhoi gi form do akhoi gi mafam sida tabdo lapman lena akhoi declaration form thajalaga oza sing do amta laktre hojik oza ani khakna ran tawbuni adu oza riyaz din na amadi mahakte dum declaration form bi register school lai haiba report phangi masidai sida haiba madrasa school asida akoi gi oza chhatra sani yankhai laibdi chhatra sani yankhai sida oza ani sina karamai tawdana larik takpi ga dawri bano haiba tu ko hanjani si school am salaiba kan oza ani khakna yarabra lamal lena akoi gi sagi piriba duty se akoi tawda bida lamal le ai lakpa ngamoi kana akoi na hairaga
ꯁ꯭ꯀꯨꯜ ꯆꯠꯇꯕꯤꯗ ꯂꯩꯗꯣꯔꯤꯕꯁꯤꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯁꯤ MSAꯅ ꯍꯪꯖꯕꯒ ꯂꯣꯏꯅꯅ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯑꯁꯣꯏꯕꯁꯤꯡ ꯑꯁꯤ ꯆꯨꯝꯊꯣꯛꯄꯤꯌꯨ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯤ MSAꯒꯤ ꯁꯥꯏꯠꯇꯒꯤ ꯊꯝꯖꯔꯤ ꯊꯦꯡꯛ ꯌꯨ ꯍꯧꯖꯤꯛꯀꯤ ꯑꯣꯖꯥ ꯑꯇꯩ ꯊꯝꯃꯤꯁꯤꯡꯗꯣ ꯍꯥꯏꯕꯤꯌꯣ ꯑꯗꯨꯁꯨ ꯌꯥꯎꯕꯤꯌꯣ ꯍꯥꯏꯕꯗꯣ ꯑꯣꯖꯥ ꯑꯇꯩ ꯂꯩꯔꯣꯏꯁꯦ ꯑꯣꯖꯥ ꯇꯔꯥ ꯑꯗꯨꯃꯗꯤ ꯅꯣꯏ ꯄꯟꯕꯤꯌꯣꯕ ꯑꯩꯅ ꯍꯥꯏꯁꯦ ꯃꯔꯝꯗꯤ ꯑꯗꯨꯃꯗꯤ ꯅꯣꯏꯅꯁꯨ ꯌꯥꯎꯕꯤꯌꯣꯕ ꯁꯤꯗꯤ ꯑꯃꯃ ꯋꯥꯠꯇꯦꯀꯣ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯁꯦ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯗ꯭ꯔꯁꯥ ꯖꯃꯤꯌꯥꯇꯨꯜ ꯀꯨꯕ꯭ꯔꯥ ꯍꯥꯏꯔꯤꯕ ꯃꯗ꯭ꯔꯁꯥ ꯑꯁꯤꯗ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯖꯥ ꯁꯂꯥꯝꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯣꯏ ꯍꯥꯏ ꯑꯣꯖꯥ ꯄ꯭ꯔꯤꯟꯁꯤꯄꯥꯜꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯔꯣꯏ ꯂꯩꯀꯥꯏꯗꯨꯗꯒꯤ ꯑꯣꯖꯥꯁꯤꯡꯗꯨꯅ DPC ꯇꯧꯔꯒ ꯑꯉꯥꯡ ꯈꯔ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯌꯦꯡꯉꯀꯥꯟꯗ ꯑꯗꯨꯒꯨꯝꯂꯕ ꯑꯣꯖꯥ ꯄ꯭ꯔꯥꯏꯚꯦꯠ ꯇꯤꯆꯔ ꯑꯣꯏꯅ ꯃꯁꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯄꯨꯊꯣꯛꯑꯀꯥꯟꯗ ꯃꯦꯅꯦꯖꯃꯦꯟꯇꯒꯤ ꯁꯤꯜꯂꯒ ꯑꯣꯖꯥ 13 ꯑꯃꯁꯨ ꯑꯩꯈꯣꯏ ꯊꯝꯕꯤꯔꯝꯕꯒꯤ ꯔꯤꯄꯣꯔꯠ ꯂꯩꯖꯩ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯁꯥꯒꯤ ꯈꯟꯗꯅ ꯑꯣꯖꯥꯅ ꯂꯧꯔꯤꯕ ꯗꯥꯏꯇꯁꯤ MSAꯒꯤ ꯁꯥꯏꯠꯇꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯊꯨꯕꯗ ꯑꯁꯤꯒꯨꯝꯂꯕ ꯃꯗ꯭ꯔꯁꯥ ꯑꯁꯤꯗ ꯋꯥꯠꯂꯤꯕ ꯑꯣꯖꯥꯁꯤꯡ ꯃꯊꯧ ꯇꯧꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯊꯦꯡꯛ ꯌꯨ